पाउसदा यंपम ओइबमर ओइब पाउ खरा अपडेट तौजरे एलपीजी होम डिलीवरी की सेंफम खुबाक मयाइदा सागुन तौरे लैगान होम डिलीवरी की सेंफम लेपतबना डिस्ट्रीब्यूटर सिंगना लौनिंगबा लौरे मणिपुर एलपीजी चाक्थों गैस युमजुमदा डिलीवरी तौबगी थबक चथरिबा असदा डिस्ट्रीब्यूटर सिंगना डिलीवरी की चार्ज लौनिंगबा ममलदा लौदुना मियामदगे कोबाक मयाइदा सागुन तौरे मसिदा लैंगाकी कंज्यूमर्स अफेयर्स फूड एंड पब्लिक डिस्ट्रीब्यूशन CAF एंड PD डिपार्टमेंट सु मियंग चंगद्रे IOC दगी फंगबा पाउन हाई हौजिक मणिपुर दा युमदा सिन्नरिबा चाक्थों गैस की ममल असि लुपा 1,100 सुपना मरी पैसा यांखै ओइरे हरबा सेनफम मसिदा LPG डिस्ट्रीब्यूटर सिंगी डिस्ट्रीब्यूशन की कमीशन यावरबनी ख्वादगी नौबा ओइना इंडिया लैंगाकी मिनिस्ट्री ऑफ पेट्रोलियम एंड नेशनल गैस की डिप्यूटी सेक्रेटरी चलिब सही असिगी मे 19 खुदेक पीदोना थोखिबा सेरुलमगी मतुंगिना युमदा सिन्नरिबा चाक्थों गैस येंथोपगी थबक तौरिबा डिस्ट्रीब्यूटर सिंगी डिस्ट्रीब्यूटर कमीशन असि केजी 14.2 की सिलिंडर अमदा लुफा 34 पैसा 34 ओइरे हरबा डिस्ट्रीब्यूटर कमीशन असिदा यावरिबा सेनफम असि एस्टैब्लिशमेंट चार्ज लुफा 35 पैसा 59 अमसुंग डिलीवरी चार्ज लुफा 19 पैसा 19 IOC की ऑफिशियल अमग वरी सानापथाई LPG सिलिंडर सिंह असिगी डिलीवरी चार्ज असि डिस्ट्रीब्यूटर कमीशन द लोइना यावजरबने अमरोमदी इंडिया लैंगा की पौताक मतुंगना गैस एजेंसी खुदिमना मखोय मखोयगी कंज्यूमर सिंह द LPG गैस होम डिलीवरी तौगदबनी हाइबा वाफम लाखरे स्टेट खरा द LPG सिलिंडर होम डिलीवरी तौबगी सेनफम असि स्टेट सिंह अदुगी लैंगाना लैपथोलगा मदुगी सेनफम अदुगी मतुंगिना ममल लैपथोपने अवंग नोंपो स्टेट सिंह एम होम डिलीवरी की चार्ज असि स्टेट अदुगी लैंगाना लैपथोलगा डिस्ट्रीब्यूटर सिंहना सेनफम मदु मियामदगी लौबनी तौबदबु डिस्ट्रीब्यूटर सिंहना मियामदगी होम डिलीवरी चार्ज लौब मतमदा लैंगाना लेप सेनफम अदुगा मिनिस्ट्री ने पीरिबा डिलीवरी चार्ज का अनिमक पुन्ना लौबदि यादे स्टेट लैंगाना लेप डिलीवरी चार्ज अदु लौब मतमदा सेनफम अदुदगी मिनिस्ट्री ने पीरिबा डिलीवरी चार्ज अदु खाइदोकदबने मणिपुर की वनसु LPG होम डिलीवरी की लौफम थोकवा सेनफम मसी मरी लेनबा डिस्ट्रिक्ट की डिप्यूटी कमिश्नर सिंह लेपगी मतुंग इन लौगदबने लोइनना मदुगी ऑर्डर याउदना डिस्ट्रीब्यूटर सिंह लेप ममलदा लौनिंगबा चांगद लौबा यादे अमरोमदा मणिपुर लेरिबा LPG डिस्ट्रीब्यूटर खरादगी फंगबा पाउन हाई मणिपुर की ओइनदी LPG डिस्ट्रीब्यूटर सिंह हौजिक लौरिबा होम डिलीवरी की सेनफम असे डिस्ट्रीब्यूटर मयमना पुन्ना खनरगा लुपा 50 लेपनी लैंगा की मैकेदगी सेनफम लेप लेते होम डिलीवरी की सेनफम असी तंबाक लुपा 50 लेप तारबसु मफम खरादा डिस्ट्रीब्यूटर खराना लुपा 50 लौबा खराना 50 हेन लौबा यावरी लोइदना लौरिबा होम डिलीवरी की सेनफम असी मिनिस्ट्री ऑफ पेट्रोलियम एंड नेशनल गैस ना पीरिबा डिलीवरी चार्ज अदुसु लौबगा लोइदना मदुगी मथकदा अहिनबा होम डिलीवरी की सेनफम लौरिबा असी मिनिस्ट्री ने पीबा कांगलोन के वांगमदनी हाइरे तोंगन तोंगन बा डिस्ट्रीब्यूटर सिंह की LPG कंज्यूमर खराना पाउसे असिदा हाई हौजिक LPG की ममल असी अतिया पकना वांगलापा मतम असिदा अहनबा होम डिलीवरी की सेनफम लौखलकपा असने लैजदबा मियोइसिंगददी असौबा पोलुम अमा ओइरे अमरोमदा LPG डिस्ट्रीब्यूटर खराना लौनिंगबा डिलीवरी चार्ज तौरिबा असदा मणिपुर लैंगा की CAF एंड PD डिपार्टमेंट ना करीमति यंगसिंदना लैथोकपा असि तहनिंगदे लैंगाना हाइबसि मियाम की दबक लैरिबनी लैंगा हाइबसि मियाम की दबक लैरिबनी मियामना वारगा लैंगाना येंगतोना लैफम थोकते मणिपुर लैंगाना अथुबा मतमदा मरम चाबा चांगदा होम डिलीवरी की सेनफम असी लेपीदुना मियामदा खुदोंग चादबा मयोंगनहंदनबा होनबा मतम ओइरे मियामदसु वहललोइदबा अदुगा LPG डिस्ट्रीब्यूटर सिंगदसु मांगलोइदबा चांगदा येंगलगा मरम चाबा होम डिलीवरी की सेनफम लेपथोहनिंग हाइके मरम असना मणिपुर लैंगा की CAF एंड PD मिनिस्टर ना मसिदा मियंग संगपिरगा मियाम के खुदोंग चागदबा मोंगदा थबक लौकदहनिंगे केरला लैंगा स्टेट अदुदा LPG डिस्ट्रीब्यूटर सिंगदा मियामदा LPG डिस्ट्रीब्यूटर सिंह मियाम द होम डिलीवरी तौबदा गैस ममलदगी अहनबा सेनफम लहोंदनबा थाउसिल पाइखतखिबा दुगुमना मणिपुर लैंगाना सुमियाम की अवाहबा कोखननबा थाउसिल लौखदहनिंगे हाइगे मणिपुर हौजिक LPG गैस सिंह होम डिलीवरी तौरिबा असिदा डिलीवरी की ओइना चबजाबा ममल क्या लौरिबनो हाइबा मियामना निंगथिना खंगनद्रे मफम खरादना लुपा 50 लौबा यावरी लोइदना मफम खरादना लुपा 100 फावबा लौनरे मसिदा इंडिया गवर्नमेंट की ओइबा करम बचना कंगलोल लैबगी हाइबा मियामनासु खंगनदबा मरमना डिलीवरी की चार्ज लौरिबा असिदा थोइना वहंग हंगनरुबसु लैते लोइदना जुमदा थिलकपगी रिसीव फावबा डिलीवरी एजेंसी ना कंज्यूमर सिंह दा पीदे मरम असदा लमदम असिदा LPG की होम डिलीवरी की ममल चपजाबा लेपथोकतबना डिस्ट्रीब्यूटर सिंह ना लौनिंग ममोंगदा लौरिबा अमदी इंडिया गवर्नमेंट की ओइना लैरिबा कांगलोल असि कदाइ फावबा गांगलिबगी हाइबदो स्टेट लैंगा की मरी लेनबा लोइसंग सिंह ना कुमनी यंगचिनदना फथौता थबक पाइखतबा तंगाइ फदे
Maka tarakwa atopa pauda driver hanada honorabasing fadrabadi khongjang changsilagani driver union. Langwai thaba chatkiba driver hanada honaramba da chenabasing lengangna athopada fadrabadi driver singi khongjang lakadori. Lengangna mara lebasing thidolaga athobada action lokatpiu hana all Manipur Road Transport Driver and Motor Worker Union gi maikaidagi lengangda daksilagli. All Manipur Road Transport Driver and Motor Workers Union gi General Secretary Maimom Anil Maitaina Paumising da hai. Haukiba October Kungataruki numidang pungni falom tapa matamda Kangpokpigi Susekov Bidagi hausina thangmaipan polem lekai de leiba Milan Khawas ahi kungabari apokpa Manikumwar Khawas koba driver amabo. Masakang dabam mi kharana faraga mangaksamda thangumba athoba posak amana lenthatlaga mai Imphal Bengal lamhangi Kaithel sangmanak to hundok labagi thaudok adu da chenaba miyoising athuba da masak khangdok piduna mara leibasing adu phabinhanaba leingakna akan bathabak lokot piyo Mangnahai Milan Khawas asi mangna thawwa truck registration number NL01AF2010 de Dimapur dagi lengoi puraga laklaba matung mai Imphal da thananaba hairakpadagi mafam adu da satkibani adu badamit adugi numidang da mai Imphal Bengal amhangi Kaithel sangmanak da masak khangdaba Miwi karana mahapko faraga mangaksamda thangumba atau posak amara lentalaga langtok lamkibani. Thaudok adu da soklaba Milan Khawas hauzik Rims Hostan da laikanari. Anil na makatana hai asingumba mathau tawjariba driver amada yamna tamthiba mahungda hatna da bahonaramba si yamna laibak thibani. Asingumba thaudok asi All Manipur Road Transport Driver and Motor Worker Union na akan pamongda kandem tawe. Lamdamasda leiribasing amasung tamgi miyamgi nongmagi sangdaba yatraba polong kaya pusilagliba driver singbo faraga mangaksam lentalaga hanana bahonaba haibasi tawaidaba amasung driver kulaibo singnaba thaudawni karimaram gino haina khangdaba karimaram gino haiba khangdana sel kharagidamak driver hanana basathaba manba thawngasi matungda mukhana togandana bas minister na akan pamiyang changbiyo masda Manipur police ki megaidagi sung marhal leibasing athoba matamda faraga serak bibiyo haike Athoba matamda driver faraga han anaba hotna wada chenariba miyoising adu lengang faraga maralgi matungina chairak pidrabadi driver sing akan bakhongjang changselagani haina mahangna makhata akhi Amaromda housing rims da laikan natuna leiriba driver Milan Khawas da All Manipur Road Transport Driver and Motor Workers Union gi mehujingna chaduna mahaki layeng padamateng oinana pagidamak sel gi mateng pangkhre aire Nagalamaromda hiramasi gi matang ngasi Manipur Press Club da Manipur Drivers Association All Manipur Gorkha Driver and Owners Association, Senapati District Truck Driver Union, All Manipur Gorkha Student Union, amadi All Manipur Gorkha Welfare Union na punna pangthokipa pamising ko nabada. Manipur Driver Association gi Assistant Secretary Kundongbam Sanggit Jaranhai tha asigi kungataruki numidang pung tari rom tapa matamda. Mai Imphal Bengal da lengoi thinba satkhiba Milan Khawas bo sakangdaba miyoi kharana thangna bangaksamda ayalakhi loina namhak so padagi hauji Remski ENT ward laikanari phone gi khutang da lengoi thabiu haitana kawraklaga lengoi thaba chatpa driver amada asigumba minungsi laidabagi tawong sadharakpa asi akan bamongda yaningde masiga mari leina mai Imphal Police Station da complaint lama tawkre Mara laibam miyoising adu athoba matamda phagat piduna makhoigi mathakda madekjaba chairak pibihu hana sumhangna makhatana phongdokhe Schedule Tribe demand maram chai angamba mating pangani S Ranjan Maitai ni ST tanbada achumna yelibasi athoba dhandogo Ramesh Maitai mitai bo Schedule Tribe list salhanduna constitution gi oiba ngaklau phangana ba Schedule Tribe demand committee Manipur SDDC yamna lusingduna sangsilgliba khongchang gi saruk amoy nga sisu konthokjamda leipa Manipur lenga ki health minister Dr. S. Ranjan gi mayumda SDDCM amadi demand asibu sawgatpa lupsingi thawbi sina thom jinduna memorandum pisin kre Manipur gi yellow furup am oripa maitai singbo Schedule Tribe list salhanduna ngaklau phanghana pagidamak sangsiliba khongjang asi yamna maram chaba amani mahaki maikaidagi su wafam singasi lengak tahdok tuna pangba yaba mating bangari ana minister Safam Ranjan na phangdokre ngasi numit jung bupong anirom tapa matamda SDDCM na lusingduna desam Wasdev KKL WMC Harikon Eagle LSTK Ugal Yakal Wama amasung PPIV harbaluk taraga mathoi asigi apunba thawmi chamrom na minister gi memda flaker amadi banner camera paituna changchen ke matamadu da minister masamaksu yumadu da leramki lagliba miyam adubu harawtem na okbagaloinana SDDCM na pisilakliba memorandum adu minister na lauke Hiramasi matangda paumisinda wangang laduna S Ranjan hai SDDCM na lusingduna taliba dimana si yamna maram chaba dimana mane
ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗꯁꯨ ꯄꯨꯈꯠꯇꯨꯅ ꯀꯨꯞꯅ ꯈꯟꯅꯒꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯌꯥꯝꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯔꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯗꯤꯃꯥꯟ ꯑꯁꯤꯗꯤ ꯃꯩꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯍꯛ ꯈꯔ ꯐꯪꯖꯅꯕ ꯇꯥꯟꯕ ꯗꯤꯃꯥꯟ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯤꯔꯝ ꯈꯔꯗ ꯑꯗꯨꯃꯛ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯑꯉꯝꯕ ꯃꯈꯩꯗꯤ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ Coordinating Body on Cellular Tribe Demand Committee की कन्वेनर लाइस्राम रोमेश न पाउमिसिंगदा हाई SDDCM की थाउमिसिंग मेमोरेंडम पिसिनबा लाकनी हाइबा पाउ फंगतन मिनिस्टरना हराव हराव ngaibiramba si yamna nungaiba phawe masigi sumatakta dimana si yamna baram chaba amadi tanpham thokpa dimana mani magi mekedegi su mathakta leader sing amasung minister colleagues sing da hawdoktana wa khanagani ana phongdok pirakpa asisu taramnoge Mara makatan hai All Tribal Students Unit Manipur asumna maidena SD demand tawriba asigi mayokta laigani hana phongdorok pasi yamna laibak thibani aukiba kumjali sing ani taraga humdoidagi hauna SDDC amna dimana si phangna ba sangsilakpa lubasina dumaki yatuna laklabani matam matamgi matungina SDDC M ki maikidagi asongi mihut singa chu pau phangna tuna makhoina chingna ba phawriba made wakil tadriba du kari karamba matang dano habadu mayek singna phongdokna ba aihiba laikre अदब हंजन हंजन असुमना सिंगसेप थाबगी महौ चथरकबा असि यामना लाइबक थैबने मैदै सु हेलोमी अमोइना लेबाक असदा फंगफम थोकव हकमा तांजाबनी अदब मैदैदी यामना चावखुलब यामना अवंगबा थाके कांगबुनी मखोबो एसडी लिस्ट चलनगनु हाइना वफम फंगदोरकबा असि एसडीडीसी अमना कन्डेम तवे मखोइसु लमदमसदा पुन्ना हिंगमिनरिबा फुरुप अम ओइबा मरमना मैदैना तालिबा डिमांड असिदा अहोइना दुम सावगफम थोकपनी मैदै सिंगना खुंदारिबा तंपाकी लमसिंग असदा रेलवे अमदि ट्रांस Asian Highway number ojan lakadurba amyam adudagi lamdam asibu kannana pataliba dimana mane masdai koi masel amatani singmi tami sininauni harbadi punna sagat pamthokpani adubo masigi mahutta maidai simut krasanu mang krasanu habagi mongda diman asida yeliba asi yamna maram chadaba mane SDDC amna taliba dimana asi asongi pangpam thokwa sarukdagi piu haibanate taliba dimana asi lebaka sigi constitution da tanbani India ki constitution yaba maram chaba diman amani haibasi punamakna khangnari bane loinana masi maram chai cha de haibasi lupa bana haigada wafam nate masidi Ministry of Tribal Affairs amadi Registrar General of Indian Labs agada wafam ne maram masina asumna SD demand yelibasi atho matam da hando kadabani loinana maidai masal gi marakdasu PPCM na maidai na SD sanbasi maram cha de haina memorandum pisin ki baduso atho matam da handok piu ana sumhak na makata ki Politician karana aikoi ba mase tana thugairam khibani development laitana aikoi nungsina ba khak ngamloi se minister Manipur da lari pasing amasung tamani gi maragda mamangai gi oiba apunba saktam badu kauthokna duna matam khara khaibang tanaba manba mawngda matam khara lairuraba matungda hauzik ambok nauna da mamangai gi oiba wafam ningsing daraktuna nungsi chanabagi saktam ajuda hauzik tamna tamna hanjin bahaurakle haina Manipur gi minister N Biren na phangdokre State level sanga ngi committee na sinduna sahi khudingi pangthok pagumna Senapati district ki makoi longdi tu liang namda mafan super state level sanga saga ngi ki thorom Manipur ki minister N Biren chief guest oina hawdokre thorom da chief guest ki warol piratna Manipur ki minister N Biren hai Manipur sarkar sing amasung tam ani ki marakta lainarakpa nungsina bagi mari ado amuk hauna na sakana bagi thabak kya pangthok tuna lagle state asida Christian lining amasung Hindu lining di ngasi rang takta lak ngasi ngarang khakta da lakba gumbani madugi mamangda aikoi asi karam na airambagi haiba kaakthokna badagi aikoi masalgi marakta thajana da bagi wakalonda leiramkhibani adabu hausiti aikoi masalgi marakta haurokpham khangnarakba amasung thiganarakpadagi hena nongsinaba amasung apunbagi saktam purakpa ngamle aikoi asi kananu haiba khangjedabani madu khangdabana aikoi asi naksinaba yadaba oina amasung amana mabu ikai khumnadana leiramki hausik leiriba sarkar asi lamdam asida leiriba jati kangluk khudimaki jaifana na balaiba sarkar ne sagangi state level thorum asina Manipur bo hena saukhatpa santhi oiba lamdam ama purakpa ngamba oisanu sagangi asi state na sakanglaba restricted holiday oiba pastel bel ama oire ngarang khata da lamdam asida Christian lining lakhibani Hindu lining lakhibani taibang semba mapuna hausik aikoi asi kanano haina thinarakle maugi Makhel da hausik lupa crore taruk sangna Heritage Park amakana sagali Heritage Park adu laglipa Manipur sangai festival nangna ba semka sagatpa lochina ba honari Aikoi si amatani haba Heritage Park aduna tagli masa gi kanglu ki oibamo wafum da yumpham waraga politics tawrambadagi matamamada Manipur asi masit thugana ba honaram khibani masi tawgumsi Zeliyang longgi liang main tariba mafum ki miyamna thengnariba
awawa state sarkar masa kangi evil mind labor politician karana ikoiba maset thana thugaina na pamasung nongsina dana ba honaram kibani sarkarna piba prajana fangada ba khutong saba kya piram kide se minister biren makatan hai makui area da SDC officer mahangna ba khangan kre SDC office adu khara leraga S dio da ongkhatna bagi wafam thamkre sarkarna piba prajana fangada ba khutong saba kya phangalam da ba si laibak thibani Nakalamaromda Manipur gi kiwi mapalamda demand hengalagli patna Lucknow dasu kiwi thadok bahaure Manipur gi organic kiwi mapalamda demand hengalagli ngasi Imphal international market tegi Bihar gi Patna Uttar Pradesh gi Lucknow Indore Allahabad ki Prayagraj gi damak break off tawtuna lam thakre Manipur sarkar gi horticulture and soil conservation ki Manipur organic mission agency Mohma gi makada Manipur gi organic kiwi metric ton 1.5 fatna Lucknow Indore Allahabad ki Prayagraj da thadokre Mamagi makhada nahapam food and beverages prices fresh Manipur na market facilitated tawduna Manipur sarkar gi horticulture and soil conservation gi additional director amasong Mamagi project director su oriba ke Devadatta Sharma na Imphal airport gi organic ki return 1.5 adu Patna Lucknow Indore amasong Allahabad gi Prayagraj na singbada lamthara duna phongthokibada Mission Organic ki makada Manipur da sing jaingang jampra kihom amasung umrok na singba kya pothorakpa asi khaktang natana kiwi asijo augiba sahi dagi hauraka sahi khothengi pothorakpa haure Manipur da mama ki makada kiwi thaba farmer samanga na saba farmer producer company amalai augiba sahi da farmers na pothorakpa kiwi adu local market da yonbada sitabadagi problem ayona ki maduna marmoida na kiwi kya patpa pampana singba kya thengna ki augiba mamang sahi da thokiba kiwi thaba farmer kya gi awaba dulhendana pamamana Sindunan hapam food beverages prices fresh aina singbai ro Imphal da leiba agency asina sinduna karam karamba mapalam gi station da thapa yabagi haibagi ningtin na khangtoklopa matung da thaba hobani haji bawda na hapam food beverages prices fresh ki khudang da mapalam da kewi metric ton tarirom thakre makhatan da thagada ba kya su leiri haina mamagi project director ke Devadatta Sharma na phangdokhi mana makhatana Hai hanat kiwi tharam libasi Bangalore, Delhi, Mumbai, Chandigarh, Pune gumba metropolitan city sing da tharam bane. Handak dawda Bihar gi Patna amasung UP gi Lucknow sing bada su market tawbangam le. Nonglai nong sitna sakpi karong gi lofong kya amangata thokre. Thasi gi kungamari gi nubidang de Manipur da sitkhiba cyclone Sidrang na Santen district ki sakpi karong sub division gi manung da leiba. Kol kya gi lofong kya amangata thokre. Loina na nonglai nong sitna amangata thoklo bala phom sing asi bolenga ke mai khai gi pangba yaba. Mateng sing pang pitan da balenga ki pong sing chilakle hiram masig mari lena nga si cyclone gi saitheng phanglaba khunja sina pawmi kangbu amaga loina na cyclone no omdok tuna amanga ta thokra ba lofom sing gi phibam aktin na yangsin minakre khongsara dugi matang da Thorsam village ki village chief RL molna tha asigi kunmari gi ahing nong yai da sitkhiba akan ba cyclone aduna sakri karung sub division ki manung da leiba Thorsam khopung khulel firan masen wai Kota amadi khubung kunogi kunja singda pamlau una balafum kude makta mangata thokre marwena nonglai nongsit asina hari balafum sing asida horomba phau am batokre lemauri bakhara asisu nongsin hum bada phau am bakendana phau lokpa ngamloi loina lafum sing asida thagi ba sujak yauna atopa mana masing atai su loina tokre ason handa ki nonglai nongsit asina Manipur gi oina khwaidagi sogalapa lamsing gi manungda kul manga asisu waire maramasna kunja sina thengna huriba awaba kya asigi yenglaga Lenga ki meki digi pangba ya pa mateng sing pangbiu aire makatarakwa atopa pauda food ani gi insi hongwang ba mioi amana magi luhong bada Prime Minister Yogi Adityanath invite tawa pamle Uttar Pradesh ki Siamri district leiba mioi Azim Mansuri kawa amana magi luhong bada Prime Minister Narendra Modi amasung Uttar Pradesh Minister Yogi Adityanath invite tawa pamle Somnagi 2.3 foot NC khak wangba nufasi sahi asigi November da magi punsi leipun chemna da bathorang pumba loikre ak November da luhonglagani agi luhongbagi invitation card singadu ak na Prime Minister Modi amasung Chief Minister Yogi da pigani aina Delhi da satkani amasung makoi ba invite tawgani ana Azim Mansuri ni agency da haike magi masado aduki matik nemba maram nam haki lamba ama phangna na bhona bada Mr Mansuna yamna lurami amasung sahi kyamarom magi fraira ma phangna na bathi dona lakhe Mana maki luhong bagi matang da kyarak hana politician sing amasong government officials sing da sujatuna wari sakre Mang lisingani taraga mapundam mata madugi Uttar Pradesh Minister Akhilesh Yadav dasu bride ama phangna ba phak pateng bang bina bahai jakre Mr Mansur igi damak da ponsi gi loina ba lamba ama phang bahai ba si singna ba mo haraki
Mangasubak class dagi mahi tamba tola kraba miyoi asna sahi kamarom thira kraba matungda handak hafo dagi magi sana panupi ama fangre. News 18 report gi matungina Mr. Mansuri na Mars lisingani kun ga mathoida mahaki manglan gi lesabi adugo naki hafo dagi masagi awang suknagi fit ahum oiba bosarana ase Mansuri ga longna na April kun ga mathoida yanaki haribana fi aduna mahaki graduation mafung phara loisilaba tungda pansirai full semlab nanaba ari aduna warep lauke. Housing Mr. Mansuri amsong Busara November 30 lohong lagadi Mr. Mansuri ki special ceremony ama amasong masagi damakta tuba 3 chip chodamalai masagi damakta tuba 3 phase chodamalai Times of India ki report matukina Mr. Mansuri na cosmetic store ama salai amasong matiksana sel tale mangna Kairana da laiba imung amagi angang taruki aton bani school da mahabu karimna ga lakpa karimna ga lakna amasong ikai ba pirak padagi mga suba class dagi hong namai tampa tolak amasong cosmetic store da magi masin manau sing na mateng pang to na leraki school da mahabu karimna ga lakna amasong ikai ba pirak padagi mga suba class dagi hong na mai tampa tolaki amasong cosmetics store da magi masin manau sing da mateng pang to na leraki Seoul da asoba thoram amada net khaina bada yamdra bada mioi chama yankai ga bari sigre samaga yankai ena sokre South Korea gi konung Central Seoul da ngarang thangjagi na bidang pung tararom tabada mina pathok laba Halloween thoram amada miam net khaina bada yamdra bada mioi chama yankai ga mari sigre amasong Housing Bobagi manung da South Korea gi khwaida gi misi mina thok pathaudok sing manung da amori ba thaudok aduda ayambadan ha oiba mioi lak amarom yana tenki amasung maduda mioi chama yankai yana soki ana official singna pongdokre export sing amasung investigator singna hauju pawba net khana bagi thokdok adu kari dagi thoki banu abadu khangba ngamdre asiba singa dugi manung dagi police na chama yankai ga humdoi gi masa khangba ngamgre amasung makoi gi imung manung sina paw pikre sigi basinga du nupi marfudara daret amasung nupa yankai ga taruk ni makoi gi manung da Chinese mari Iranian mari Russian pahum amasung US ani yawna yamda da foreigner kun yawke US President Joe Biden, British Prime Minister Rishi Sunak amasung Chinese President Xi Jinping yauna malem gi losing basin awawa phongtok na kre amasung South Korea da sawat kre Wales ki Prince amasung Princess amasung Rome dagi pof na makhoi gi minungsi phongdok la kre sahi diget ki amrom dagi South Korea da night life ki maming chalaba Itaewon district ta thamoi chok laba thodok da thoki bane haujigasi mafam asi na Seoul gi manung da bidang da Kwaifam kita mangta kwai dagi maming zatpa mafam singi manung da amani saihul loiba kutima ki mafam adol foreigner sing chawna miyam na hopsin nai Halloween ariba si South Korea da sahi kwai dagi mi chinba sahi gi kwai dagi mi chinba no bidang singi manung da amani South Korea President Jun Asok pa singi da makta yamna thuna hostel phamung sing phangana na ba farset sit team sing thakina na ba official sing dor dawkre Maragasida Europe ki khongset amati laikhiwa Seoul member o sekhun khudong thiba thodok asigi matang dagi mayam dalak na warip lawkre ana city official singa warol paladuna John Hub News na haike Nagalamarom dana Somalia gi capital Mogadishu da bomani pokha pagi thodok da chama hena sire Somalia gi capital Mogadishu gi miyamna sinba junction amagi manak nagna karbom ani pokha gi thodok da mioi chama hena sire ke amana sokapan nangle ana leba gi President Hassan Sheikh Mohammed phongdokre President ki warol asiba news agency na paladuna phongdok hibada victim oikrab mioi sing adugi marakta mama masa amasu jawre President Sheikh Hassan Mohammed na mioi chahumlom yana asoka pandangliba asli international medical help bin na bataksin kre thangja namita satharaki ba etegasi marwaina al sabab lalo busing oigani ana President maral sikre education ministry da target tawduna etek satharaki bane Post Jihadi Somalia memo website na report tawkhibada makoina bom pokhai khibagi tawdok aduda chen hai Lalo busna affiliate over also of na federal Somali government matam changnagi oina conflict thok tuna lagli haukiba thamanga gi matam da sakti pada lakra President Hassan Sheikh Mohammed nadi Islamic lalo busin gi mawta total war sangchil lagani ara wasa karabane sani pasahi asigi Augusta da capital Mogadishu da laiba popular hotel amadak attack sa tatuna yamda badam yoy kun gamathoi hatki matung tarak pada attack adu sa tharaki bane Thangsun meta thoki ba bom pokhai ki bagi tawdogasi matam ikan kandana dan thoki bane kar bom mani pokhai ki ba aduna maram oraga manak nak pada lairiba building amadi gari kya ama pak sana amanga ta thokle education ministry da target tawduna ahan boina bom madu pokhai ki masigi madu medical team thonglar ba matung da anisuba bom madu pokhai ki ari bom pokhai ki ba junction asimak da sahi manga muki mamang da kar bom pokhai ki bagi tawdok ta miwi chamangarom hena sikhi bagi tawdok lai ki bane Madamadu thoki ba bom pokhai ki pagi thokdogadu leba kasigi ti hasna khwali ki chathi pa moi ke
Thang Junamit ki addiction thagrama matung tarakpada bom pokhaifam adugi manakta masing jamlaba mioi cha kya tenke makoni mung manung gi mioi sing yawba habatu yangnaki bom pokhai ki bagi thawdok aduda laikhidraba masak nairaba mioi sing adugi manungda journalist amadi senior police officer kya ama yauri haire President Mahathir thawdok thokfam da chatuni yangsinba matung tarakpada thawdok asi matungda amukhana thoktanaba Somali miyamda taksile Isona thawjan birabadi asigumba thawdok asi matung manau amukhana thoktaba yai Government force na lalau loop asi maithiba piki pataraga lalau wasing adu lairi haina haiba khangan na bagi damakta bombing ki thawdok asi satharaki bo oigani haire rape case ki kudong chabal lauduna BJP ki lengak inthuna na bahonari Kalyani Roy Tripura state thokiba rape case ki kudong chabal lauduna amadi masina khulai oina sinaduna aujuk lairiba BJP na lusingba lengak asiba inthuna ba amadi mathang saida pang thokadoiba State Assembly election the BJP po maithiba pinana bagi damak CPIM no honari hana maral sirakle Yiramasiga mari lenana Tripura BJP Mahila Morcha gi lusing bi Kalyani Roy na phangdoki pada state sida mamang seuda rape case ki wathok mari thoki ado bhari pa tawdok sing asi miyamna baru ina napi oibi amata na thoganing ba tawdok sing nate asigama tawdok sing asi gi mayukta BJP Mahila Morcha na matam pumbada leptona lakli amadi lephi gani Adawasi kuma pamda batawdok sing asibo kulai wana state asida sahi kun mga thangna na lengak pairam lava CPIM na honariba asi nongning bapawi state asida CPIM na lengak pairingi matamda thoki ba masing thingam traba request amadi crime sing adu bakaw thoklaga election na mai fak na bani haiduna BJP unduna ngagliba asina makoi amukhana mai pak pangamloi maramde state asida left na lusing ba sahi kun ga mangagi lengak aduda miyamna thengna kiba awaba kya adu BJP gi matam masida khara fagalakpa horokpada ngaire State asigi miyamna amukhana BJP gi oiba lengak ama pamli amaramda state asida thokliba crime ambagi operation parakpa ngamle amade senariba sing miyam khana logi oiba chapsa paserak piri mase lefki matamda thabuk oina pangthokpa ngamkhide haire Aizol gi two-wheeler area da fuel tanker mai chakpadagi miyoi mari sire taragani fan sokle Mizoram gi konung Aizol gi manung hanjinba sarukta leiba two-wheeler area da thawpuba tanker mamaina chakpagi thawdokta yamdrapada miyoi mari sire aduga Taragani pana asoka panangkri ana Mizoram ki Deputy Inspector General of Police Lal Biyak thanga khiang tena phongtorakle laibak thiba tawdok asika mari lenana Laibiyak thanga khiang tena makhatana phongtokhibada maijak bagi tawdok asi auki pathang chadomit da thokhibane tawdok asida soklaba mi taragani fan asigi manungda mangagi fibam diluna leire maramada hausik phawagi sire ana confirm tawraba asiba masingdagi hangalakpa yabagi oithokpa leire Hausik babagi wana siri ana confirm tawraba mi masing na mari ne kahena soklaba mi magambak intensive care unit laikana dona thamle Aizol ge nokpok pang na kilometer taragani fanrom salaga leiba two-wheeler airfield manakta maina sakpagi thawdoga si thokibane all tanker asida punna petrol liter lising kumganda nithoirom puduna Champhai district tamda lakhibane ngarang nungthil pung mari makharom tabada two-wheeler fawdan saliba highway da tanker adu khapdan laiki lokil mioi khrana namidang waram pung taruk rom tarakpa adoida Thau khaidokna phona ringaida mai adu khanghautana chaklakibane thawdogada masagi jai hum putra mari rom soraba hal yawna bi mari kudakta maina chakpadagi sikhi aduga sok pasing aduna tongan ba hostel hom da pokhatuna laikanari ba sok pasing adugi manungda mioi mangagi phibam lure madugi manungda ani gi marai bak tambangam da phibam amada hawjik su laire makoi ani gi aksangi saruk ayamba maina jakre haire Amaramda thawdok thokpam da Chief Minister Joram Thangha yawn atopa minister sing laktun yangchen kre amade laikhidaba sing gi ibung manunggi awabada saruk yari haire Gujarat cable bridge tatpada umbudara dare chikre hengalakhiba yare Gujarat gi konung Ahmedabad tagi kilometer Sanirom lapa Morvida Masur Turel matakta saba cable bridge samangasi namidang waram tatpada aujuk phawada yamdabada mi umbudara dare chikre amasong mi chamrom hena khudong thiba phibam dagi thokpangam dana leiba maramna Siba masing asi engalakiba yai ana police likhun singna phangdokre Prime Minister Narendra Modi na laikhidaba singki damakta lupa lakh ani asopa singki lupa lising yangkai compensation lag thokre amasong Gujarat Chief Minister amasong atai official singda hiramasing matangda wari sakre Delhi Chief Minister Arvind Kejriwal amasong Congress luchingba Rahul Gandhi da awawi phangdokre amasong angamba tengpang pinadaba party workers singda kangankre Margasida housing haki mamang da fangkiba pauda Gujarat ki konung Ahmedabad tagi kilometer sarirom lapa Movida Masur Turel matakta sabak cable bridge amatat pada sikiba masing sama hen kre haire Mahiroi moles tawbada chenaba oza suspend tawkre Uttar Pradesh ki Doria da leiba government school amada mahi tamlibi masagi sahi taraga mangaro surabi Mahiroi nupi masa ama moles tawbada chenaba oza suspend tawkre haire Hiramasig mari inana police na phangdora khibada thawdoga si thopagi paw hek phangbaka district
Basic Education Officer na chenari ba oza adu khudakta suspend tawkhibani thasi kunga mangata masagi sei kunthraram suraba oza asna afa primary school da tamlebi mairoi na pimasa adu police tawkhibani police tawkhiba adu yaning da phongtok loba kidama victim adu oza adu na fobaga loinana atopada haidoktana baki hanke mairoi na pimasa adu na mayum da halaklaba matung mawafa da paw adu tambadagi kodakta marile na police station da afa register dawgi chenari ba mi police na phana ba honari haire nupi hatpa nupa police na fare Assam ki Nagaon district da masama ki nupi hatpa da sena ba mapuroi ba police na ngasi fare haire police ki report matung ina loina bi nupi hatpa ki maranda fara ba miyo edegi maming Abdul Ahmed sahi kuntra manga surava miyo yasina mahaki nupi Monto Begum sahi kuntra bo mahaki mama manaw nupa amadi mahaki ani suba nupi ka lautuna raga hat ke bane tawdoga sin Nagaon district ki Kamrup sub division ki manung chanba Pandit Ghat village da thoke bane tawdoga si mari ena na fara ba Hamid Court of Thok laba matung jail da thajen kre amarom da tawdok asida chenai haina singdari pami ahum aduso police na phana na bahonari miara sida chena bagi damak police na phana na bathiri pami ahum adude Kursida Khatun phara ba Hamid ki ani subanafi Halima Khatun Hamid ki mama amasong Samad Ali manaw no pani haire Iraq ki Baghdad da gas tanker fokhai miyoi tara sire kunsok le Iraq ki konum Baghdad ki nokpok tang basaruk ta leiba mafam amada gas thanna yawba tanker ma khangawdana pokharakpada mafam adu da leiba miyoi tara hat kre aduga kunna sathina asoga pandangan kre ana leba kasigi security amade medical source ke magi degi phongdora kre bagai bagi dogdoga du gas thanna yawba tanker adugi manak nagna explosive device ama thamlambadagi gari thampam garage adugi manak na leiba football stadium amade cafe anigi marakta bom adu pokhai laktuna gas tanker adu chauna pokhai bagi dogdoga du thogan khibani ana leba kasigi security source amana phongdora kre tawdoga du marai bag thira ba awaba taraba miyoi amba manak nakwa stadium dagi lakwa football Sanaroi ngakhtani leba kasigi military na thadorkba serwala madahai gas tanker adu Baghdad ki nopok thangpada leiba garage amada pokhai rakhibani Housing security force na thadok adu da aso pandang khraba sing mateng pangbaga loinana mataw kram na bom adu pokhai rakhibano abagi matang di yangsan bagi thabak kana chathari haujuk pawbagi wana chapchapa maram sing khangba ngamdri haire Maharashtra gi Amravati da building ni khairakbada miyoi manga sigre anina aruba phibam da sokre Maharashtra gi Amravati sarda mathol ani wangba building amani kharapada ngasi miyoi manga sikre aduga atopa miyoi ani na ka hena aruba phibam da asogapan mayuna kre aina senior police officer amana phongdokre mahana phongdokiba matungena thodok adu ngasi nungtil pung ani rom tarakpada thokibani Amravati sarda Pavad Soki area da leiba building adu ningkai rakpadagi miyoi manga siki aduga atopa miyoi ani sathina soki ana Amravati police ki commissioner Dr. R.D. Singh na phongdoki building ning khai kraba matung ate akai sing marakta miyo sing adu nansin duna lai khibani magoi bare school team na mafam adu gi puthoraki atopa miyo sing su building adu gi ate akai marakta phom duna lai kraba habigi sing na ba chauna leibadagi rescue worker makhatana rescue work makhatana sathari ana districts collector Panbit Kor phongdoraki laibang thiba dokdok adu gi mathang dan investigation chathara pamatung damara leiba sing gi mathakta akanba ain gi thabak lakut kani ana police commissioner asna phongdoki Atoba civic official amana phongdoki bada matam kuiraklaba amsung to thabaklaba building adu sidokhina pha notice amasahi asigi July thada Amravati Municipal Corporation issue tawba laikhrabani Maharashtra gi deputy chief minister Devendra Fadnavis na laibaktiba ngasi gi thodok adu gi matang da awawa phongdok paga loina da laikhitraba sing adu gi mung khudimakta lubal lakh manga gi senpam tengbang pinara chief minister Eknath Shinde na phongdok pa laikre aike Senpam adu han bagi wana chief minister gi relief fund dagi piga dabani haike asokba music adugi layang bada sangba senpam kudimaksu state lenga na photo lagani haina Fadnavis na makata ke Ladakh da hakting na khutok na kibagi para wina ITBP persons the advanced martial art training period Sainaga Tainariba line of actual control LAC Agniba Indo Tibetan Border Police ITVT gi persons sing hoiba advanced martial art training zata phawre Kumsing lisingani kungi matamda Galwan area da China gi lanmi singa akthena na khuthok na kiba thawdok aduna Anobo para ama war khulai yautna hakthena na khuthok na rakpada offensive combat training mafung phana leina na thawrang asi paikalapani China gi People Liberation Army PLA gi makuda India gi ariba khusu khulai sinna ki balanmi sina kumsing lisingani kungi Galwan da thokiba hakthena na phuna China bagi thawdok adu da chauna asokaban mayok na ki bane Saturday training asida judo karate amsung craft maga ariba tongan ba martial art ki techniques sing asida gi lautuna puna takpi tambi bagi thabak sathabani thinba kawwa langba khurau thangna ba amsung induduna thambagi techniques sing ITBP ki person sing ta tambiri
था हमरोम चथगदब ट्रेनिंग असि मतम साना बॉर्डर पुलिस फोर्स असिदा ट्रेनर ओइना लेरगलबसिंग पांचकुला दा लेरिबा बेसिक ट्रेनिंग सेंटर दा अनोबो पर्सन सिंग दा तंबीबने नाउना फोर्स असिदा संगलकबा पांबा नहारोल सिंगबो खांगतुना फोर्स असिदा कमीशन तौद्रिंगै मांग ओइदना खुलाई यावतबा मखलगी लान थेंगनबदा हाइसिंगनबा पांदमदा ट्रेनिंग असि चथबने सानाबगी पाउदा साउथ अफ्रीका ना इंडिया बो विकेट मंगा दा माइथीबो पीदुना ग्रुप 2 की स्टैंडिंग दा माकुक ओइबा ngamkhre ऑस्ट्रेलिया बु ओइदुना चथरिबा आईसीसी T20 वर्ल्ड कप की ngasi फोर्ट स्टेडियम दा सानाखिबा सुपर 12 ग्रुप 2 की मैच दा साउथ अफ्रीका ना इंडिया बु विकेट मंगा दा माइथीबा पीदुना स्टैंडिंग दा हानबा मफम kanba ngamkhre सुपर 12 ग्रुप 2 की स्टैंडिंग दा साउथ अफ्रीका ना मैच हम सानाबदा अनि ना माइफाकलगा मैच अमना रिजल्ट लाइकिदबदगी पॉइंट मंगा फंगलगा माकुक दा लाइके इंडिया ना मैच हम सानाबदा अनि माइपाकलगा अमना माइथी बनंगदना पॉइंट मरी फंगलगा अनि सुबदा अदुगा बांग्लादेश ना मैच हम सानाबदा अनि माइपाकलगा अमना माइथी बनंगलगा इंडिया दगी रन रेट दा नेमबदगी पॉइंट मरी फंगलबसु अहम सुबदा लाइरे ngasi sanaki मैच असि इंडिया ना माइफाकलंबा तारबदी टूर्नामेंट असि की सेमीफाइनल चंपगी थोंग साबा लाइखिबने टूर्नामेंट असि की ngasi इंडिया अमसंग साउथ अफ्रीका ना सानाकी मैच असि की टॉस इंडिया ना ngamduna हाना बैटिंग तौरपदा ओवर कुंदा विकेट मफन तुरगा रन चामा कुंथ्रा गमदoi लौखे इंडिया की बैटिंग दरन इफुगनिथोई सुरकपदा विकेट मरी टोकीबदगी फिबम सोखे इंडिया की ओपनर KL राहुल अमसंग कैप्टन रोहित शर्मा मथंग सिन रन मफन अमसंग तारामंगा लौरमलगा आउट होइखि अहम सुबा बैट्समैन ओइना चंगलखिबा विराट कोहली सुसुमनगे रन तारागनिथोई लौरमलगा आउट होइखि इंडिया की बैटिंग मरी सुबा बैट्समैन ओइना चंगलकपदा सूर्य कुमार यादवना बॉल निफु मयुकनपदा 6 अहम अमसंग 4 तरुक याइरगरन हुंपुगनिपान लौरंबा असना ख्वाइदगी फजबा परफॉर्मेंस ओइखिबगा लोइनाना टीम की अपन बरन चामा कुंथ्रा हमदoi लौबा ngamke साउथ अफ्रीका की बॉलिंग द लोनगी 19 विकेट मरी अमसंग पार्नेल विकेट अहम लौदना ख्वाइदगी फजबा परफॉर्मेंस ओइखे साउथ अफ्रीका ना मैच असि माइ पाकना बरन चाम कुंथ्रा ग मरी लौबगी टारगेट लेखिबा अदुगी पाउखमदा ओवर तरागमपन बॉल मरी द विकेट मंगा तोरगा रन चाम कुंथ्रा ग तरी लौबा ngamखिबदगी मैच असि विकेट मंगा द माइ पाखे साउथ अफ्रीका की बैटिंग द अपन बरन कुनगा मरी सुरकपद विकेट हम तोखे मरी सुबा बैट्समैन आइडेन मैक्रम अमसो मंगा सुबा बैट्समैन डेविड मिलर ना जामना फजबा बैटिंग की पार्टनरशिप अम सेम तर माइ पापदा असोब थौथांग लौखे आइडेन मैक्रम ना बॉल निफुगा मथोय मायुकना बदा 6 अमा अमसंग 4 तरुक यारगा रन जंखै गनि थोय लौरमलगा आउट होइखे मंगा सुबा बैट्समैन डेविड मिलर ना बॉल निफुगा तरुक मायुकना बदा 6 अहम अमसंग 4 मरी यारगा आउट होइदना रन जंखै ग मपल लौरमखे इंडिया की बॉलिंग द आरसीप सिंह ना विकेट अनि लौदना ख्वाइदगी फजबा होइखे इंडिया की मथक मैच द बांग्लादेश का नवंबर 2 दा सानरगने महादरकवा अतोप मणिपुर की पाउदा ऑफिशियल रिकॉर्ड मैदै ना ख्वाइदगी मिसिंग याम्बा ओरबसु प्रैक्टिकली यंगबददी माइनॉरिटी ओइरे आरके सनायाइमा ऑफिशियल रिकॉर्ड की मतुंगिन लमदम मसिदा मैदै ना ख्वाइदगी मिसिंग याम्बा फुरुबनी आरबसु प्रैक्टिकली यंगबा मतमदा मैदै असि माइनॉरिटी ओइरे पुरबसी हिंगनबा मयाम पुना असेबा पिरेप अमा लमिनबा मथौ ताई आना सोशल एक्टिविस्ट आरके सनायामना फोंदोखरे सेंटर फॉर इलेक्ट्रॉनिक इंडस्ट्री साइलेंट डिजिटल की तरामंगा सुबा फाउंडेशन डे की थौरम दा ngasi Manipur Press Club दा पांगथोकिबा अदुदा चीफ गेस्ट के वरोल पीरदुना सोशल एक्टिविस्ट आरके सनायामन हाइखि साइलेंट डिजिटल की थबक थौरम सिंग मनुंगदा मरिबाक नोंसिबा खुनाई कनिंगबगी थौना लंगजेल अमा यावरि हाइबसे वंगांग लोइसिना फोंदोरपा वफम दके खांगबंgamle मानहाय मणिपुर खुंदामिनरिबा फुरुपसिंगना मायुकनबा अचौबा चैलेंज अमा मांगदा तादुना लेरे लमदमसिदा लेरिबा फुरुपसिंग असि अपिकपा फुरुप ngakतनी मरमदुना फुरुप की थाकता वरेप अमसुंग फिरे पुन लमिनबा मथौ ताई लमदमसिदा मफानदगी बिरकपा साफु अमा ओरिबा लमदमसिदा मिटोप हाइजलगरिबा असि चम्मानना थेंगनमिनबा अमा चांगे सेंसस की रिपोर्ट स्टेट असि अपन मिसिंग असि लाख कुनकनिफान खरा हेना लई हाइरे मसिगी मनुंगदा मैतैना लाख तरागनि थोमक ओइदना ख्वाइदगी मसिंग जाम्बा फुरुपने हाइरे ऑफिशियल रिकॉर्ड मैतैना ख्वाइदगी मिसिंग याम्बा फुरुप ओरबसु प्रैक्टिकली यंगबददी मैतै असि माइनॉरिटी ओइरे स्टेट असिदा बांग्लादेश नेपाल म्यांमार चिंबा लेबाक अमदी इंडिया दगी हाजिलकपा मिटोप मयाम अमा लई मिटोप सांगलकपा अमसुंग मिसिंग एंगलपगी प्रेशर असि तंपाकदा पीरि अमसुंग मसि पोखारकपा याबगी थाग यावरे मसि थेंगनबा ngamnanaba सेम साबा मथौ ताई नासिना खुनाय असि तुंगी पुंसि लेपकदोरिबनी आबसि नासिंग द खंगनहिंगी अमसुंग मयाम पुन असेदबा फिरेप अमा लमिनबा मथौ ताई मधुना द्रबदी इरमदमसिदा येलोमिसिना मिटोप परपा याबगी फिबमदा लागले फार्मेसी पंबा अमगी युमदा बॉम थमजलमले इम्फाल ईस्ट डिस्ट्रिक्ट की पोरमपाट पुलिस ने कोनबा कोंगपाल कोंखाम लेखाइद लेबा जेनिम्स हॉस्टल फार्मेसी एसोसिएशन की जनरल सेक्रेटरी ओरिबा सामुगी युमदा सखंगदबसिंग बॉम ngarang numitang pung maparom tabada bom ma thamjalamle
ngasi Admitter Athletic Association Travel A Kongpal Kongkham Laikai amadi Janims Pharmacy Association ga khusamda Kongpal Kongkham Laikai Ponglambida sadaki buwakat mifum aduda Travel A Club ki General Secretary Sirom Robindro na phangdokibada Travel A Club adugi General Secretary Sirom Robindro na phangdokibada ngarang numidang pung mapan rom tabada sakang dapas na Janims Hostal Pharmacy Association ki General Secretary su oriba samugi yumda Pharmacy da sakang dapas na bom tamjit lambagi thawtoga si kandem tawi laikai asi yam ingna chingna laijariba mafam asida aki tujung bagi thabak jatharamba asi matungda tawbiganu pen da bak alairabasu tatok tasin tawnadana afaba lambida amadi ingchik pa thugaidana waroisin purakna da honabi waike wakan mifam aduda miyam ki thawgal tawjariba aikoida aki akang pibiganu pharmacy da bom tamdana awawa pibiganu haina thaba playground singbasu senage amaramda garang sakang dapas na Janims Hostal gi Pharmacy Association ki General Secretary Samugi Pharmacy yauba yumda thamjilamba Bomadi Impal East District Police ki team amana aso engam yaudana lauthoki haire aroibada content sing asiki marui pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga sari channel asina domda kanarabadi subscribe tawi business subscribe tawi ramaloinana like and share tawu sukawi kanuk namak po amakhanna thaga sari